ꯈꯖꯤꯛ ꯆꯥꯎꯈꯠꯂꯛꯄ ꯇꯥꯔꯕꯗꯤ ꯃꯤꯁꯛ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯆꯤꯡꯊꯕ ꯂꯩꯈꯥ ꯇꯥꯅꯕ ꯇꯧꯕꯁꯤ ꯍꯧꯅꯕꯤꯔꯣ꯫ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯃꯤꯁꯛ ꯑꯗꯨꯅ ꯍꯣꯠꯅꯔꯛꯄ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯄ ꯂꯥꯛꯄꯗꯤ ꯎꯕꯤꯗ꯭ꯔꯒ ꯁꯨꯞꯅꯇꯪꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯗ ꯎꯕꯁꯤꯕꯨ ꯍꯧꯅꯁꯥꯔꯥ ꯇꯥꯏꯕꯪꯒꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯧ ꯈꯔ ꯂꯩꯔꯛ ꯃꯆꯤꯟ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯅꯧꯅ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯊꯦꯡꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯌꯥꯔꯤꯕꯤ ꯊꯝꯕꯥꯜꯒꯤ ꯃꯔꯝꯗ ꯀꯂꯛꯇꯨꯅ ꯉꯥꯡꯅꯔꯤ ꯋꯥꯍꯩ ꯀꯌꯥ ꯑꯃ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ, ꯉꯥꯃꯣꯛ ꯈꯔ ꯁꯥꯔꯒꯅꯦ ꯃꯌꯨꯝ ꯑꯁꯤꯗ ꯈꯨꯜ ꯈꯨꯗꯤꯡ ꯆꯠꯇꯨꯅꯅꯦ ꯌꯣꯜꯂꯤ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯦ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯑꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯃꯣꯛ ꯍꯥꯏꯗꯨꯅꯅꯦ ꯆꯥꯗꯧꯒꯤ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩ ꯍꯥꯏꯕ꯫ ꯃꯁꯤ ꯌꯦꯡꯅꯤꯡꯗꯕꯅ ꯂꯩꯀꯥꯏ ꯑꯁꯤꯅꯅꯦ ꯊꯝꯕꯥꯜꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯦꯛ ꯍꯥꯏꯗꯦꯃꯤ꯫ ꯑꯃꯅ ꯃꯣꯠꯁꯨꯟ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦꯍꯦ ꯆꯨꯝꯃꯤ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯔꯕꯅꯣ ꯍꯥꯏꯕ ꯃꯥꯅ ꯆꯥꯕ ꯉꯥꯃꯨꯛꯁꯦ꯫ ꯑꯍꯜ ꯈꯔꯅ ꯉꯥꯃꯨꯛ ꯌꯣꯜꯂꯝꯕꯗꯨꯁꯨꯅꯦ ꯁꯤꯠꯇꯗꯅ ꯇꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯉꯥꯃꯨꯛ ꯌꯣꯟꯕꯗꯒꯤ꯫ ꯑꯗꯨꯕꯨꯅꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜꯈꯩꯁꯦ ꯊꯝꯕꯥꯜꯗ ꯌꯥꯝꯅ ꯁꯧꯒꯠꯂꯤ, ꯌꯥꯅꯤꯡꯗꯦ ꯇꯧꯅꯨ ꯍꯥꯏꯕꯁꯤꯃꯗꯤꯅꯦ ꯍꯥꯏꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯇꯁꯦꯡꯅ꯫ ꯑꯍꯜꯁꯤꯡꯁꯦ ꯃꯈꯣꯏꯁꯨꯅꯦ ꯆꯣꯞꯄ ꯑꯃ ꯌꯥꯎꯏꯗ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯈꯨꯜꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯅꯤꯡꯕꯇ ꯇꯧꯍꯟꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯂꯣꯏꯕ ꯀꯧꯕ ナꯏꯗꯦ ꯋꯥꯔꯤꯁꯦ ꯑꯃꯅ ꯑꯃꯗꯩ ꯑꯃꯅ ꯍꯥꯏꯅꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯦꯗꯣ꯫ ꯀꯂꯛꯄ ꯐꯥꯎꯕꯒꯤꯅꯤ ꯃꯤꯁꯛ ꯑꯃꯒꯤ ꯃꯔꯝꯗ ꯊꯑꯣꯏꯅ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯨꯡꯗ ꯋꯥꯔꯤ ꯁꯥꯅꯔꯤꯁꯦ꯫ ꯇꯁꯦꯡꯅ ꯊꯝꯕꯥꯜ ꯃꯃꯥ ꯃꯆꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯩ ꯃꯤꯑꯣꯏ ꯈꯔꯅ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤꯗꯣ꯫ ꯁꯣꯝꯗ ꯃꯤꯅ ꯒꯤꯔꯤ ꯍꯦꯛ ꯏꯅꯩ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯄꯤꯛꯇꯛ ꯁꯥꯖꯕ ꯁꯪꯒꯣꯏ ꯃꯆꯥꯗꯣ ꯄꯥꯈꯪ ꯃꯆꯥ ꯃꯤꯌꯥꯏ ꯑꯣꯏꯔꯕ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯍꯅꯨꯕꯤ ꯃꯌꯥꯝꯅ ꯃꯃꯥ ꯃꯆꯥꯅ ꯁꯥꯕ ꯉꯥꯃꯣꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯌꯥꯝꯒꯤ ꯉꯥꯃꯣꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯑꯣꯏꯔꯦ ꯃꯃꯥ ꯃꯆꯥ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯣꯏꯒꯤꯗꯃꯛ ꯈꯟꯕ ꯀꯌꯥꯁꯤꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯦ꯫ ꯁꯦꯜꯅꯤ ꯇꯥꯜꯂꯤꯕ ꯃꯤꯒꯤ ꯃꯔꯟ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯝꯕꯥꯜꯕꯨ ꯇꯥꯅꯕ ꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯏꯁꯨ ꯊꯝꯕꯥꯜ, ꯑꯕꯣꯛꯀꯤ ꯆꯥ ꯑꯃꯠꯇ ꯍꯩꯔꯛꯎꯅꯦ, ꯅꯪꯅ ꯁꯥꯕ ꯉꯥꯃꯨꯛ ꯑꯗꯨꯁꯨꯅꯦ ꯈꯔ ꯍꯥꯞꯄꯛꯎ꯫ ꯏꯁꯨꯅ ꯁꯥꯕ ꯉꯥꯃꯨꯛꯁꯦ ꯑꯣꯏꯅꯝꯅ ꯍꯥꯎꯏꯗꯣ ꯅꯕꯣꯛ ꯍꯣꯏꯗꯤ꯫ ꯊꯝꯕꯥꯜ ꯃꯩꯅꯥꯛ ꯑꯗꯨꯗꯩ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯩ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯥꯅꯕ ꯊꯛꯅꯕ ꯉꯥꯃꯨꯛ ꯀꯩꯀꯩ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯕꯣꯛꯍꯣꯏ ꯃꯌꯥꯝꯅ ꯍꯥꯎꯅ ꯅꯨꯡꯁꯤꯅ ꯆꯥꯕꯤꯕꯒꯤ ꯑꯣꯏꯔꯤꯅꯤ ꯍꯥꯎꯔꯤꯁꯤ꯫ ꯅꯁꯨꯅ ꯉꯥꯃꯨꯛ ꯁꯥꯔꯁꯨ ꯑꯕꯣꯛꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯝꯅ ꯆꯥꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯅꯁꯨꯗꯤ ꯍꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯩꯅꯥꯛ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯆꯥꯅ ꯑꯗꯨꯕꯨ ꯁꯥꯕ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯆꯤꯜꯂꯝꯕ ꯃꯤꯗꯣ ꯑꯃꯗꯒꯤ ꯑꯅꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯖꯤꯛ ꯀꯣꯝꯃꯤ꯫ ꯑꯌꯨꯛ ꯑꯁꯤꯗꯩ ꯄꯥꯈꯪ ꯃꯆꯥ ꯀꯌꯥ ꯂꯥꯛꯇꯦ꯫ ꯃꯤ ꯈꯔ ꯀꯣꯝꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯗ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯃꯥ ꯃꯤ ꯈꯔ ꯀꯣꯝꯃꯤꯉꯩꯁꯤꯗꯅꯦ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯒꯦ, ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛꯇ ꯍꯣꯠꯅꯔꯨꯒꯦ꯫ ꯅꯪꯅꯦ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯣꯀꯣ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯒ ꯏꯆꯥꯕꯨ ꯀꯧꯔꯛꯀꯦ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯃꯛ ꯃꯔꯝ ꯃꯣꯛꯄꯤ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯏ꯫ ꯉꯥꯃꯨꯛ ꯑꯗꯨ ꯁꯥꯗꯨꯅ ꯂꯩꯔꯛ ꯈꯨꯔꯛꯇ ꯌꯦꯝꯄꯥꯛ ꯑꯃ ꯇꯨꯞꯇꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯈꯨꯠꯃꯛꯅ ꯁꯥꯖꯔꯤꯕ ꯉꯥꯃꯨꯛ ꯑꯗꯨꯕꯨ ꯌꯣꯟꯗꯧꯔꯤꯕꯅꯤ꯫ ꯈꯨꯜꯊꯛ ꯅꯠꯇꯦ ꯊꯪꯅꯕ ꯈꯨꯜ ꯐꯥꯎꯕ ꯌꯧꯅ ꯆꯠꯇꯣꯔꯤꯕꯅꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯅꯩ꯫ ꯂꯩꯃ ꯃꯆꯥꯕꯨ ꯌꯦꯡꯅ, ꯅꯪꯅꯅꯦ ꯋꯥꯏ ꯍꯥꯏꯔꯁꯨ ꯕꯦꯃꯥ ꯏꯃꯥ ꯆꯠꯂꯁꯨ ꯆꯠꯀꯦ, ꯉꯁꯤꯗꯤꯅꯦ ꯅꯍꯥꯟꯒꯩꯗꯤ ꯅꯨꯡꯁꯥꯁꯦ ꯀꯥ ꯍꯦꯟꯅ ꯁꯥꯕꯒꯨꯝ ꯇꯧꯏ꯫ ꯊꯝꯕꯥꯜꯅ, ꯌꯥꯅꯤ ꯏꯃꯥ ꯅꯆꯥꯗꯨꯝ ꯆꯠꯀꯦ, ꯀꯩꯁꯨ ꯁꯥꯔꯣꯏꯗ, ꯁꯨꯝ ꯆꯠꯈ꯭ꯔꯒ ꯅꯨꯡꯁꯤꯠꯅ ꯏꯁꯥꯗ ꯌꯩꯕꯗꯅꯦ ꯑꯗꯨꯝ ꯐꯕꯅꯤ, ꯀꯩꯁꯨ ꯁꯥꯗꯝꯅꯤ꯫ ꯑꯗꯨꯅꯅꯤ ꯏꯃꯥ ꯑꯩꯁꯦ ꯃꯤꯅ ꯈꯪꯕ꯭ꯔꯥ ꯀꯩ ꯍꯥꯏꯅ ꯂꯛꯅꯩ? ꯏꯆꯥꯗ ꯃꯣꯏꯅ ꯀꯩ ꯍꯥꯏꯅ ꯂꯛꯅꯔꯤꯕ? ꯑꯣ ꯉꯥꯃꯨꯛ ꯁꯥꯕꯤ ꯊꯝꯕꯥꯜ ꯍꯥꯏꯔꯒ꯫ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯑꯣꯏ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯃꯃꯥꯗ ꯍꯥꯏꯖꯔꯕꯁꯨ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯗꯤ ꯃꯤꯅ ꯃꯆꯥꯗ ꯑꯁꯨꯝꯅ ꯂꯛꯅꯩ ꯍꯥꯏꯕꯁꯦ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯆꯥꯁꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯃꯥ ꯃꯍꯥꯛꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯆꯥꯁꯤꯅ ꯏꯀꯥꯏꯕ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯆꯠꯂꯕꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯑꯗꯨꯅ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯛꯇꯨꯅ ꯈꯨꯝꯃꯤ, ꯏꯃꯥꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯅ ꯊꯕꯛ ꯁꯨꯕ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯕꯅꯤꯀꯣ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯅꯪ ꯏꯃꯥꯕు ꯋꯥꯔꯧꯒꯅꯨꯀꯣ, ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯃꯠꯇ ꯊꯨꯡꯍꯟꯗꯦ ꯍꯥꯏꯗꯨꯅ꯫
ꯊꯝꯕꯥꯜ ꯃꯃꯥꯅ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕꯁꯤꯗ ꯃꯁꯥꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯞꯅ ꯃꯃꯥꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯊꯣꯟꯊꯔꯕ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯊꯧꯒꯠꯂꯛꯏ꯫ ꯏꯃꯥ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯏꯗ ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯂꯥꯜꯂ ꯈꯜꯂꯤꯗꯦ ꯍꯥ? ꯅꯆꯥꯏꯐꯥꯎ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯗꯦꯗꯣ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣ? ꯏꯃꯥꯅ ꯅꯆꯥꯏꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯤꯁꯤ ꯂꯥꯏꯔꯕ ꯑꯣꯏꯅ ꯄꯣꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯀꯣꯛꯇꯅ ꯁꯤꯈꯤꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ꯫ ꯑꯗꯨꯅꯤ ꯏꯃꯥ, ꯅꯆꯥ ꯀꯩꯁꯨ ꯈꯟꯗꯦ꯫ ꯏꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯔꯒ ꯅꯆꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯂꯩꯃ ꯃꯃꯤꯠꯇ ꯄꯛꯂꯤꯕ ꯄꯤꯔꯥꯡ ꯃꯈꯩꯗꯣ ꯃꯈꯨꯠ ꯈꯨꯕꯤꯗꯨꯅ ꯇꯩꯊꯣꯛꯇꯨꯅ ꯄꯦꯟꯊꯣꯛꯂꯦ ꯍꯥꯏꯕꯒꯨꯝ ꯇꯞꯅ ꯅꯣꯏ, ꯑꯗꯨꯒ ꯃꯆꯥꯗ ꯌꯦꯡꯅ ꯑꯁꯨꯝꯅ ꯈꯨꯔꯨꯝꯅꯩ꯫ ꯍꯣꯏ, ꯏꯃꯥꯅꯅꯦ ꯍꯦꯛꯇ ꯋꯥꯈꯜꯁꯦ ꯈꯟꯖꯤꯟꯗꯨꯅ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯍꯟꯗꯦ ꯇꯧꯔꯤꯁꯦ꯫ ꯃꯇꯨꯡꯅꯦ ꯑꯁꯤꯒꯨꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯇꯧꯔꯔꯣꯏ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯏꯃꯥ ꯏꯆꯥꯅ ꯁꯨꯝꯅ ꯉꯥꯡꯅꯗꯨꯅꯅꯦ ꯂꯩꯔꯗꯤ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ꯫ ꯊꯕꯛꯁꯦ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯗꯣ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯧꯕ ꯌꯥꯕ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯏꯪꯈꯥꯡꯗꯨ ꯇꯧꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯉꯥꯃꯨꯛ ꯑꯌꯥꯝꯕ ꯄꯨꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯕꯨ ꯇꯨꯡꯗ ꯊꯝꯗꯨꯅ ꯉꯥꯃꯨꯛ ꯌꯣꯟꯕ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥ ꯃꯍꯥꯛꯅ ꯃꯌꯨꯝ ꯑꯗꯨꯗ ꯉꯥꯃꯨꯛ ꯁꯥꯗꯨꯅ ꯂꯦꯡꯗꯅ ꯂꯩꯍꯧꯔꯤꯗꯣ꯫ ꯊꯝꯕꯥꯜꯕꯨ ꯉꯥꯎꯖꯕ ꯄꯥꯈꯪ ꯃꯆꯥ ꯈꯔꯗꯤ ꯇꯣꯏꯅ ꯂꯥꯛꯄ ꯊꯝꯕꯥꯜꯒꯤ ꯃꯇꯝꯕꯨ ꯆꯤꯟꯐꯥ ꯄꯨꯔꯗꯨꯅ ꯊꯝꯕꯥꯜꯅ ꯂꯥꯛꯄ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯄꯨꯟꯁꯤꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯃꯨꯛꯄꯨ ꯀꯥ ꯍꯦꯟꯅ ꯆꯥꯅꯤꯡꯕꯒꯤ ꯅꯠꯇꯦ, ꯊꯝꯕꯥꯜꯕꯨ ꯎꯅꯤꯡꯕ, ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯄꯥꯝꯕꯒꯤꯅꯤꯗꯣ꯫ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏ ꯈꯔ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯍꯧꯔꯛꯂꯦ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯅꯕꯗꯤ꯫ ꯇꯣꯝꯕꯅ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯁꯦꯜ ꯇꯤꯡꯍꯜꯂꯤ, ꯆꯥꯁꯨ ꯆꯥꯗꯅ ꯉꯥꯃꯨꯛꯇꯨ ꯂꯩꯔꯤꯗꯣ ꯄꯥꯝꯃꯨꯗ꯭ꯔꯥ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯆꯩꯔꯒ ꯂꯩꯔꯤ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯕꯨꯅꯦ ꯏꯪ ꯂꯥꯎꯕ ꯃꯁꯛ ꯑꯗꯣ ꯌꯦꯡꯅꯤꯡꯃꯟꯕꯅꯤꯅꯅꯦ ꯑꯗꯨꯝ ꯏꯃꯥꯒꯤ ꯈꯣꯟꯊꯤ ꯆꯥꯔꯁꯨ ꯆꯥꯅꯕ ꯂꯥꯛꯂꯤꯁꯤꯅꯤ꯫ ꯂꯣꯏꯍꯦꯟꯕꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ꯫ ꯀꯔꯤꯒꯤ ꯅꯪꯗꯤ ꯑꯗꯨꯛ ꯍꯥꯎꯕ ꯉꯥꯃꯨꯛ ꯑꯗꯨ ꯆꯥꯗꯒꯩ ꯂꯦꯝꯅ ꯃꯥꯡꯍꯜꯂꯤꯕ? ꯃꯁꯛ ꯐꯖꯕ ꯈꯛ ꯅꯠꯇꯅ ꯉꯥꯃꯨꯛ ꯑꯗꯨꯁꯨꯅꯦ ꯑꯣꯏꯅꯝꯅ ꯍꯥꯎꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯏꯃꯥꯅ ꯉꯥꯡꯗꯦ, ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯐꯥꯒꯤꯗꯩ ꯑꯩꯁꯦ ꯃꯁꯤꯒꯤ ꯉꯥꯃꯨꯛ ꯁꯥꯕꯤ ꯊꯝꯕꯥꯜꯁꯤꯒ ꯀꯣꯏꯅꯔꯁꯤꯔ ꯈꯪꯗꯦ꯫ ꯃꯥꯒꯨꯝꯕꯤ ꯑꯐꯕ ꯅꯨꯄꯤꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯆꯥꯎꯔꯦꯜꯅ ꯂꯝꯕꯤꯗ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯆꯥꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇꯗꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯐꯝꯗꯨꯅ ꯃꯥꯅ ꯁꯦꯕꯥꯒ ꯇꯧꯔꯒ ꯆꯥꯔꯨꯁꯤꯗꯅ, ꯌꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯕꯣ? ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯌꯥꯝ ꯆꯠꯅꯤꯡꯉꯤꯁꯦ, ꯑꯗꯨꯕꯨ ꯌꯥꯍꯧ ꯃꯇꯥꯁꯤꯗ ꯍꯦꯛꯇ ꯉꯝꯗꯕ꯫ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗꯗꯤ ꯃꯥꯁꯨ ꯁꯣꯝꯗ ꯑꯗꯨꯝ ꯂꯥꯛꯏ, ꯑꯗꯨꯅ ꯃꯇꯝꯁꯦ ꯍꯦꯛꯇ ꯐꯔꯛ ꯇꯥꯕꯅꯤꯅꯦ꯫ ꯇꯣꯝꯕ ꯃꯍꯥꯛꯅ ꯃꯇꯧ ꯑꯅꯤꯕꯨ ꯌꯦꯡꯅ ꯇꯞꯅ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯨꯝꯅ ꯊꯝꯕꯥꯜꯗ ꯉꯥꯎꯖꯕ ꯄꯥꯈꯪ ꯃꯆꯥ ꯃꯈꯩꯅ ꯂꯣꯏꯅ ꯍꯦꯛ ꯈꯜꯂꯤ꯫ ꯋꯥꯏ ꯀꯧꯕ ꯃꯍꯥꯏꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯂꯩꯁꯥꯕꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗꯣ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯎꯆꯦꯅꯥꯆꯤꯅ ꯉꯥꯃꯨꯛ ꯁꯥꯕꯤ ꯊꯝꯕꯥꯜꯗꯣ ꯇꯞꯂꯤ ꯃꯣꯡ ꯍꯥꯗꯅ ꯂꯥꯛꯂꯤ꯫ ꯈꯨꯠꯇ ꯉꯥꯃꯨꯛ ꯀꯌꯥ ꯑꯃ ꯄꯥꯏ, ꯌꯦꯝꯄꯥꯛꯇꯨ ꯃꯇꯨꯞ, ꯃꯥꯏꯗ ꯀꯜꯂꯛꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯥ ꯂꯥꯛꯄꯗꯣ ꯎꯕꯗ ꯂꯨꯍꯦꯟꯕ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯍꯦ ꯏꯇꯥꯎ, ꯉꯁꯥꯏꯗꯤ ꯉꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯐꯔꯗꯤ ꯂꯥꯎ ꯉꯥꯃꯨꯛ ꯂꯩꯔꯒꯅꯦ ꯆꯥꯔꯁꯤ ꯇꯥꯎꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯣ ꯂꯩꯁꯥꯕꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯂꯛꯂꯤ, ꯑꯗꯨꯒ ꯉꯥꯃꯨꯛ ꯂꯩꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯗꯣ꯫ ꯊꯝꯕꯥꯜ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒꯤ ꯉꯥꯃꯨꯛꯁꯤꯡꯗꯣ ꯄꯤꯔꯝꯃꯤ꯫ ꯅꯣꯛꯃꯤ ꯄꯣꯠ ꯌꯣꯟꯕꯗ ꯃꯤ ꯈꯣꯟꯕ ꯍꯥꯏꯕꯁꯦ ꯊꯝꯕꯥꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯉꯥꯃꯨꯛꯁꯦ ꯈꯔ ꯂꯩꯔꯒ ꯆꯥꯕꯤꯔꯒ ꯑꯩꯅ ꯉꯁꯤ ꯐꯥꯎꯗ ꯍꯤꯡꯕꯅꯤꯀꯣ, ꯅꯠꯇ꯭ꯔꯗꯤ ꯀꯔꯥꯏꯗꯩ ꯑꯩꯅꯒ ꯍꯤꯡꯕꯅꯣ? ꯂꯣꯏꯍꯦꯟꯕ ꯌꯥꯝ ꯈꯨꯝꯖꯅꯤꯡꯕꯒꯨꯝ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯇꯍꯥ ꯈꯨꯝꯃꯤ꯫ ꯍꯣꯏ, ꯌꯥꯝ ꯍꯥꯎꯏ, ꯑꯗꯨꯅꯕꯨ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯕꯨ ꯂꯥꯛꯄ꯫ ꯅꯣꯡꯃꯒꯤ ꯅꯪꯒꯤ ꯉꯥꯃꯨꯛꯁꯦ ꯆꯥꯍꯧꯗ꯭ꯔꯗꯤ ꯄꯨꯛꯁꯦ ꯏꯍꯥꯝ ꯍꯥꯝꯕꯒꯨꯝꯅ ꯍꯦꯛꯇ ꯇꯧꯏꯗꯣ꯫ ꯅꯣꯛꯃꯤ ꯇꯧꯏ ꯊꯝꯕꯥꯜ ꯑꯍꯦꯟꯕ ꯋꯥ ꯑꯃꯗꯤ ꯃꯍꯥꯛ ꯍꯥꯏꯔꯨꯕ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯀꯨꯏꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯄ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯈꯪꯉꯤ ꯃꯍꯥꯛꯁꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯃꯥꯅ ꯀꯩꯁꯨ ꯇꯧꯔꯨꯔꯕꯁꯨ ꯃꯤꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯍꯥꯏꯕ, ꯑꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯊꯝꯕꯥꯜ ꯇꯞꯅ ꯑꯗꯨꯗꯤ ꯁꯦꯜ ꯄꯤꯔꯣ, ꯑꯩ ꯁꯣꯝꯗ ꯆꯠꯂꯒꯦ, ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ, ꯂꯝꯕꯤ ꯂꯝꯖꯥꯎ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ, ꯇꯁꯦꯡꯅ ꯆꯠꯈꯤꯕ ꯑꯃꯅ ꯐꯩ꯫ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯣ ꯇꯤꯡꯉꯛ ꯂꯩꯁꯥꯕꯤ ꯃꯉꯣꯟꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯍꯥꯏꯒꯨꯝꯗꯅ ꯑꯃꯨꯟꯕ ꯍꯌꯥꯏꯒꯨꯝꯅ ꯇꯅꯧꯕꯤ ꯅꯨꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯕꯨ ꯑꯁꯤꯅ ꯄꯥꯈꯪ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯄꯒꯨꯝ ꯐꯥꯎꯔꯤꯗꯣ꯫ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯗꯣ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯌꯥꯗꯕꯅ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ꯫
ꯁꯦꯜ ꯄꯤꯔꯕꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕꯥꯜꯗꯣ ꯆꯠꯄ ꯍꯧꯋꯤꯗꯣ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏꯗꯤ ꯉꯥꯔꯣꯏ ꯁꯕꯥꯟ ꯉꯝꯖꯕꯤ ꯊꯝꯕꯥꯜꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯝꯕꯥꯜ ꯃꯥꯅ ꯁꯨꯝ ꯆꯠꯄꯗ ꯍꯧꯖꯤꯛꯇꯤ ꯊꯪꯅꯕ ꯈꯨꯜ ꯌꯧꯔꯛꯇꯣꯔꯦ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃ ꯐꯥꯎꯗꯨꯅ ꯈꯨꯜꯂꯣꯟꯅꯕ ꯂꯝꯕꯤꯗꯣ ꯆꯠꯀꯗꯧꯔꯦ ꯃꯗꯨꯕꯨ ꯇꯜꯂꯕꯗ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦꯗ ꯑꯩꯗꯤ ꯃꯁꯤ ꯂꯝꯕꯤꯁꯦ ꯃꯇꯦꯡ ꯐꯥꯎꯗꯨꯅ ꯆꯠꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯆꯠꯄ ꯇꯥꯕꯅꯤꯗꯅ ꯍꯥꯏꯅ ꯁꯨꯃꯛ ꯆꯠꯂꯤ ꯊꯝꯕꯥꯜ ꯊꯪꯅꯕ ꯈꯨꯜꯗ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯇꯥꯕ ꯌꯥꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯤꯡꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯨꯕ ꯄꯥꯈꯪ ꯍꯤꯌꯔꯦꯜ ꯑꯗꯣ ꯉꯁꯤ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯆꯤꯡꯗꯒꯤ ꯂꯥꯞꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯌꯨꯝ ꯌꯧꯗ꯭ꯔꯤ ꯆꯥꯎꯈ꯭ꯔꯕ ꯈꯥꯎ ꯑꯃꯁꯨ ꯇꯨꯡꯗ ꯄꯣꯜꯂꯤ ꯃꯆꯥ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯄꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯦꯝꯆꯥ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤꯗꯣ ꯑꯗꯨꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗꯨ ꯐꯥꯎ ꯃꯆꯥ ꯉꯥꯏꯕ ꯑꯣꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯗꯣ ꯍꯤꯌꯔꯦꯜ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯍꯤꯌꯩꯅꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯤ ꯀꯥꯝꯗꯨꯅ ꯏꯁꯧ ꯇꯧꯔꯤ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯕ ꯏꯃꯥ ꯅꯆꯥ ꯍꯜꯂꯛꯂꯒ ꯆꯥꯛꯇꯨ ꯆꯥꯔꯥ ꯋꯥꯟꯕ ꯑꯣꯏꯅ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯌꯨꯛꯀꯤ ꯆꯥꯛꯄꯨ ꯍꯧꯖꯤꯛꯐꯥꯎ ꯆꯥꯗ꯭ꯔꯤꯅꯤ ꯅꯆꯥ ꯅꯨꯄꯥ ꯅꯨꯡꯁꯤꯕ ꯍꯦꯟꯃꯜꯂꯤ ꯅꯁꯥꯒꯅꯦ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ ꯃꯍꯥꯛ ꯇꯥꯅꯤꯡꯗꯦ ꯃꯆꯥꯅꯨꯄꯥꯒ ꯋꯥꯈꯜꯅ ꯍꯦꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯆꯥꯗ꯭ꯔꯕꯁꯨ ꯅꯪꯗꯤ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯥꯔꯕꯗꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩ ꯃꯤꯅꯦ ꯏꯆꯥꯅꯨꯄꯥ ꯉꯥꯏꯖꯕꯅꯤ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯏꯆꯥꯅꯦ ꯆꯥꯛꯀ ꯆꯥꯃꯤꯟꯅꯔꯛꯇꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯑꯣꯏꯅ ꯏꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯉꯥꯏꯔꯤꯁꯤ ꯈꯪꯉꯕ ꯆꯠꯂꯣ ꯏꯆꯥ ꯂꯩꯀꯥꯏ ꯀꯣꯏꯕꯅꯦ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯊꯦꯡꯈ꯭ꯔꯅꯤ ꯍꯤꯌꯩꯅꯨ ꯃꯃꯥꯗ ꯃꯃꯤꯠ ꯑꯗꯣ ꯐꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯨꯝꯃꯤ ꯐꯩ ꯅꯍꯥꯟꯈꯩ ꯅꯆꯥꯅꯨꯄꯥ ꯂꯩꯇꯕ ꯃꯇꯝꯗꯅ ꯑꯩꯕꯨ ꯂꯨꯅ ꯕꯦꯃꯥ ꯍꯥꯏꯕ ꯑꯗꯨꯒ ꯉꯁꯤ ꯅꯆꯥꯅꯨꯄꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇꯧꯔꯤ ꯍꯥꯏꯔꯕꯁꯤꯗ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯕ ꯍꯧꯔꯅꯤꯅꯦ ꯏꯃꯥꯒꯤꯁꯦ ꯀꯌꯥꯗ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯍꯩꯔꯤꯅꯣꯕ ꯃꯦꯝꯆꯥ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ ꯃꯤꯠꯌꯦꯡ ꯑꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯝꯃꯤ ꯃꯆꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯇꯅꯤ ꯃꯥꯅ ꯌꯦꯡꯉꯤꯕ ꯃꯁꯥꯒꯤ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯃꯇꯧꯗ ꯃꯈꯧ ꯊꯤꯛꯂꯕꯤ ꯍꯤꯌꯩꯅꯨꯗꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯤ ꯃꯥ ꯅꯉꯛꯇꯣ ꯅꯥꯔꯅꯤ ꯇꯦꯛꯄ ꯇꯥꯔꯦ ꯍꯣ ꯅꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯛꯂꯒꯅꯦ ꯑꯇꯩ ꯀꯩꯗ ꯆꯠꯂꯣꯏꯌꯦ ꯌꯨꯝꯁꯤꯗ ꯆꯨꯝꯖꯤꯡ ꯑꯁꯨꯃꯛ ꯆꯪꯂꯛꯀꯅꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯌꯦꯡꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯆꯪꯈꯤꯔꯝꯃꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯦꯝꯆꯥ ꯇꯞꯅ ꯁꯣꯜꯂꯤ ꯏꯆꯥꯗꯨꯕꯨ ꯀꯔꯥꯏ ꯌꯧꯔꯛꯂꯕꯅꯣ ꯈꯪꯗꯦꯅꯦ ꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯂꯅꯤ ꯎꯁꯥ ꯑꯁꯤꯗ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯥ ꯑꯁꯤꯅꯅꯦ ꯂꯣꯏꯅ ꯍꯦꯛꯇ ꯀꯣꯛꯍꯜꯂꯤ ꯏꯆꯥ ꯆꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯃꯥꯡꯒꯣꯜꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯃꯦꯝꯆꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦꯗꯣ ꯁꯣꯝꯗ ꯍꯤꯌꯔꯦꯜ ꯃꯍꯥꯛꯇꯤ ꯋꯥꯅꯒ ꯂꯥꯛꯄꯒ ꯏꯁꯣꯔꯅ ꯊꯦꯡꯅꯧ ꯍꯥꯏꯕꯒꯨꯝ ꯉꯥꯃꯨꯛ ꯁꯥꯕꯤ ꯊꯝꯕꯥꯜ ꯃꯍꯥꯛꯀ ꯂꯝꯕꯤꯗꯨꯗ ꯊꯦꯡꯅꯔꯤꯗꯣ ꯊꯝꯕꯥꯜ ꯃꯥꯒꯤ ꯐꯖꯕ ꯎꯕꯗ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯦ ꯑꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯤꯌꯔꯦꯜ ꯊꯝꯕꯥꯜꯗ ꯌꯦꯡꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤ ꯑꯣꯏꯗꯣꯏꯔꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯌꯣꯜꯂꯤꯕꯁꯤ ꯈꯔ ꯂꯩꯖꯍꯧꯒꯦꯕ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯊꯝꯕꯥꯜ ꯍꯣꯏ ꯍꯥꯏꯗꯨꯅ ꯉꯥꯃꯨꯛ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯀꯩ ꯀꯧꯁꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯈꯨꯜ ꯑꯁꯤꯗꯩ ꯅꯠꯇꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯩꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯅ ꯁꯨꯝꯅ ꯉꯥꯃꯨꯛ ꯌꯣꯟꯕ ꯆꯠꯇꯨꯅ ꯍꯤꯡꯅꯕ ꯂꯥꯟꯊꯦꯡꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯌꯥꯖꯔꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯑꯩꯕꯨ ꯑꯌꯥꯝꯕ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝꯅ ꯑꯩꯕꯨ ꯈꯪꯗ꯭ꯔꯤꯁꯦ ꯁꯣꯝꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯍꯤꯌꯔꯦꯜ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯊꯝꯕꯥꯜꯕꯨ ꯌꯦꯡꯅ ꯃꯥꯟꯅꯕ꯭ꯔꯣꯏꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯆꯔꯤ ꯑꯗꯨꯅꯅꯤ ꯉꯁꯤꯈꯛ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯌꯨꯝꯐꯥꯎ ꯌꯧꯗ꯭ꯔꯤ ꯂꯝꯕꯤꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯤꯕꯁꯤꯅꯤ ꯊꯝꯕꯥꯜ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯤꯌꯔꯦꯜ ꯃꯉꯣꯟꯗ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯟꯅꯒꯨꯝ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃꯒꯨꯝ ꯇꯧꯏ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯄꯣꯠꯆꯩ ꯌꯣꯜꯂꯛꯄꯁꯦ ꯑꯁꯨꯝꯅ ꯇꯧꯗꯦꯗꯣ ꯑꯗꯨꯕꯨ ꯍꯤꯌꯔꯦꯜ ꯃꯉꯣꯟꯗꯗꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗꯦ ꯍꯤꯌꯔꯦꯜ ꯃꯍꯥꯛꯇꯤ ꯊꯝꯕꯥꯜꯕꯨ ꯇꯣꯟꯗꯩ ꯀꯣꯛꯐꯥꯎ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯝꯕꯥꯜ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯐꯝꯗ ꯆꯤꯡꯖꯅꯤꯡꯕ ꯉꯝꯕ ꯑꯍꯥꯟꯕ ꯎꯕꯁꯤꯗ ꯑꯩꯗꯤ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦꯗꯣ ꯊꯝꯕꯥꯜ ꯃꯍꯥꯛꯁꯨ ꯍꯤꯌꯔꯦꯜ ꯃꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤꯗ ꯇꯧꯕꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦꯗꯣ ꯑꯗꯨꯅ ꯃꯁꯥꯗꯨ ꯅꯥꯛ ꯌꯦꯛꯇ ꯂꯩꯗꯨꯅ ꯍꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯕꯅ ꯃꯤꯅ ꯎꯈ꯭ꯔꯒꯁꯨ ꯐꯖꯗꯦ ꯑꯃꯗꯤ ꯃꯇꯝꯁꯨ ꯃꯥꯡꯉꯤ ꯈꯟꯗꯨꯅ ꯊꯝꯕꯥꯜ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ
Hoi, fare. Ai pibam thopa sel du piro. Ai chacharaki. Wakhal amada umduna leiramba hiyairel. Thambal mahangna sumna hairakpasida. Wakhal loirakduna nokmi tawduna pibam thopa sel adubu pirami. Aduga asumna hairami. Nangdi numit khudingi adum lakpro khulsida. Hoi, lakchi. Aina lakpa pharak tarasu imana dum chatpani. Thambal si hairamduna makha tana sumak chatpa hawkhirami. Nupi mana chakrabada hiyairelsu mayumda mundayam nungaina changlakli. Machana thungalomdai changlakli bado ubada memcha harauna phamduna leirambadai puklauna hawgali. Aduga nokmi tawda mangol machidra leptuna leirami. Hiyairel mamabu ubada harauna mamabu kauji. Ima, ai ngairu nangise. Hoini imagise ichabu ngairibani. Ngasaidene nang ngaina nasiga suni khana thokre. Ibungwa kaygino asukuyidi karaida haizelure. Hiyairel masana asoiba thabak ama tawrubugum tawi. Haipet kumbam makhangde. Adubu nokmi tawba pumnama phathaduna asna khomi. Haujik thambal maga unaduna matam ngehak lorokpadubu losinduna oidaba mangangle. Ima aina halakpagi lambido kharana dai jabo oidaba adugini. Natradi ngasaina yorokpa yarabani. Aduna nima ai chaklami. Chak charagiba pusi labana yadreba. Ima suni chadriye isa halaknaga punna sarage haiduna. Kaygino chatho yadro. Wana ba thabak yam taweba. Ima nangsi ahal oiraglabani. Ima na hakiba yabanati. Aduna nasanasu nadanaba khara hotnadawni. Sauraklabanina mama aingonda osinduna warakpaga horarbanini ko. Matam sinusida hawkiba khanghaude. Ichana piklingegi matam. Imana na hawringegi matamdo amu hanjinba yaradi kayada nungairoida. Andubuni oiraroi wakhalna sagatchaba natana. Wangangnanaba honaringai ngasaidi wakhalbu oirodabani. Macha lakpagi haraubana hauzik khakta urakle. Masagi makutta pairiba ngamuk makhaido. Madu ubada memcha nokmi amu sumnairi. Isi ngamuk amu lehori bro. Sel tingnaba arimbada hekseng tinghal. Madugini ngamuk sabi thambaldo yamna phaban. Yamna suni nusi. Magi wari taruraga. Onthokna su hauban. Adubuni ima hoina leitabana. Numit khudingini leiduna saba ngamdedo. Hiyairel mamana thambalbu nusi yamna phai hairakpasida harause. Mabukning aduda mama machana wari sambaduda tumthaba yadruduna imunglomdai machi hiyainudusu thoragle. Mapau-bada maithungado makha lamjaido. Mapagi manak changsinduna mapagi makhutte ngamukado taploduna. Mana chai. Aduga asumna hairaglami. Hiyainuna nangna leirakpagi nachoina chaba phangabani. Nahangaidine chaba phangde. Imana ne liksinduna leigi kamta yabanati. Yam phattabani. Nachi aise onthokna wana leiri. Nang laklabanina khara pharani. Memcha machanupide yengna. Yenguni tawrise. Masi liriba sahi asiga sariba angang asiga kayada chunadribano. Sangkro amuktani ibemana. Nang uragani aise khudau sagotor. Sakane chaklambani. Dopa asiga amukta sakse haunamta sage. Hiyainu magi haunabi machindo kabok pupudongna popo maharagle. Gariye nahangaina nachanupasina yumda halaktriye matamda. Ibema icha tawdana. Aduga ngasi nachanupana yumda lagla matamsidana aibu thina ngangbana tro. Phai hayengne hek inausina chakraga aingonda mu hairakkanidana madudane aina kadawrake yengona. Mamada sumna machindo khumamdana sauni mungda changkhirami. Mama mahakti tapna asumna hahowi. Karamna ngangnadoino khangdrei chasi. Luhong kainobungi matam haibado chap charab. Adubuni nupana hagi wakhaldi leitidu. Masina karam thokladoino. Hiyairel tapna mamadi yengna. Ai leitrabasu ima nangse chega sunadum kanabro. Panadum nungari nakhoini gisi yengba. Haina mama macha anidusu imungda changduna chakadu chanaba tawkhiram. Somda thambal mahakna pot adubu kanna yolingai tanjada manak nangna anganga mana mamada mahakna yonba lagliba ngamuk adubu leibiyo haiduna kanna nangai tawribado. Matawoduna yamna nusiba haibado oirami. Aduna prap ngamuk adubu anganga duda changsanduna ama pirami. Mauna haduna ibema hayengdeine ekhoi lambise phauduna chalaganu selga sel paidabani. Isanaga ningai kanbani puba thangba ngamdre. Nangsu sitli khangde numit khudingi dom chali. Pakhang masaga gega tawdunane adumaklai. Ahubai khudine missina harida ko.
Macha bu nusiduna ngamuk piribadubu haraugidi haidi ahoinudum tathi cheramduna macha dubu soro chingduna mayum lomda chakre adubu hairamliba wahaidunadi mahakta singna thambui sokna nungaitri harau leramba maithungado mangkre nungaitaba magi sakphamda leikirami aina toriba thabosibu kayamu yamna soirabano kayamu yamna lalabano hayengde aina toriba sinphamasibu thadoklejrane lisabidi siltan bayadabra mapal thoktuna mabok ningda sunna sonduna numit asimagi pochaiga amatta yondana mathwai nungaitana thambal mayumda halakle nahange halakpagi matamdei ngasi kharanganna halakpasida pochai edubu loina silalmani khanduna harau machagi manakta laktuna asuna hairami leimana ngasidi loina yolamlabra male yam nganna halaknidi chase posip phabra thambal mapina thallaba mityeng ama mamada yengduna kapningba khamjinbai niknik lauraba khonjelda asuna hairami ima nacha hingdei ngamuk sabasi leplani ngamuk sabale pakhak natana yonbasu toklani nacha phisaduna leirage ima kaigino lekai samasisna lairaba khuna tawba thabapu asuk hanthana yengiba lesabi khuna ngamjaba thabak tawduna hingna bona base yadabri yamda kai brahma khangi madudi machana asumna mabukning sokna kablibase kanagumbi amana soijana machada tathi chebiram lagani haiba aduna mahak machabu themjinje isi kanana kari ichada hairaklibono thambal ima reisidi ichana kanada su landaba maktabu oyadine ima ga jasi ichana nganglakliba misak ado ima chege ichana tawriba thabak asida kayamuk lanba yawrabano hainane ai hangi isana adumna thamoi sokna kaplaga imana nungaigani haina khanbro toklosi icha tokluri nangbo lei mamagi oiriba mayamase mahangna lairabi oiruba machana sel tange haibada yarubagini kena mangna harauna lejagadaba machana asumna tawribase mahangna ni khalubada mahasu yamna ningamjre thambal kaptona haire mamabu yengna ima nacha hingdei yumna leirage nacha miyamgi minu misakaya thingnabase nacha yam wari ima wahina tharakpa chainase nachagi thamoida yurido kana mana udabase nachahidi puna bohanabada yam wari mama machani do asi haina duna punna kapmine numit asire thambal leira khurakta yimpak tuptuna ngamuk yonba chatkidre adabu yumda lengdana leiduna ngamuk sabadi lepchido ngiyak thangnaruba mikup amadi thambalgi wari tarubadagi hierel mahakti thambalbu yamna nusijaba haibado oirami adabu nungai jabani lakpa kaubadi leitedo maduda musu nungai taba haibado oirami hierel wakhanda asumna khali kaigino numit humni mari ni disuri ngai bani adabu lakte mama oirani ngamuk yonba laklido aibu mayum thidura chatpana pharadrane asi khanduna hierel nonghek nganbaga panthaba matawduna thambal hoigi mayum thiduna ngamuk chaba laklem uzaning saktam uba phangrabada pakhang thamoi kayagi matik harauzaraba hierel mahakna thambal mahakpu lumna lawzaban adubu ngehang yana bachapi thambal mahangnadi hierel mahakpu khangamde wakhanda lumna lawdabana hierel thaduna thamliba phida aduda phamduna chana bangamuk adubu haiduna tubin phami mainak aduna phamduna leiribi thambalbu yengduna leirami nungbu nusirabadi tawthorakpa khuding inungde hek nusi haibadu hek thokle thamoigi asingba nusibadi kuina sang losinduna thamba hauna de khanduna ngasidi hierel mabukninda thambal mabunu siba pami hairage haina chabyungna leplido mana sna tumina leiringai thambalbu ngausaba lekai lamhenba pakhang macha ahum luhenba tongba amadi chawrel adu laklami adugo chana badubu haiduna makhoigi hierel na phamli baduga mayupna na phamduna chana ba puthorak pangairi luhenba tapna matawani bu yengna asun hairami matam guina ngaiduna hainaduna leirapase ngasidi phangido phadi phajadro mana sebaga tawraga chagadori ngamukse tumbana ainaga tumba hodokpa lamdradine nang soidana chagani theiba yahodoga nang ngamako chawrelna mi miyam lei nakoi yauna bido toroklanu yam taningdreba tumin phom angang makti nattabanina angnariba sanariba wari dudi khangi phaba ngamli madudi pakhang macha singasina thambabu pami haiba adubu karamna no khangde yera yamna sauningba haibado phawrami nusijabi midi mina hanna yenghaningde haibado chumiko
haina wakanna khali. Thambal pakhang macha ahum madugi chanabado piba mainakadudai thoraktuna pirami. Pakhang ahumdo yamna karimnaba maithongda yengduna lerami. Nokrem haigremne matawuda de hiyaira hogotuna funingba haibadu oirami. Handabu pumnama phajinduna thammu natrabadi phurik tamangjong chongba taduna mamide khosaba tarani haina. Hiyaira tumina phamduna lerabadi oiraroi khangduna phamduna lerambadai takna hogotuna selfie bachangi. Selfie bachangmagi tanja adu bulongduna thokpirau wari sase haiduna hairami. Thamba su ka hena ahenba wakhal khanba tawda thoraktuna hiyaril gi manak nakna leptuna lerami. Hiyaril thabanbu yengna kedore ekhoiromda nangi ngamu yomba laktradi aina laktrasu ima chalini ekhoigidi chamani aina bu chalasu imana bu chalasu andugidi aina thingnaba numitta unaba numit adudai nangamu hana lakidre madudaide kari tawrabano haina hekta nangi ngamu sabam masida thidra laklibani. Thamba tathak nupa mana hairakliba wahaiduda yengi. Nupa adunu phettawna wa makha taragli ikoi koiba matawdo uludri hainingliba wado hairage matagom hekta haire. Wana sel tanduna leigadoi sarupude ekhoida lerasi aiga puna sel dalasi nangai matoiradi miyamna nafamda hairiba ngangnaribado yengiba mityengdo loina handokrani. Khamprege khangi thamba thajade asumna hairakani haiba amadi asumna nupa amana mafamda asumna hairakti masita sunati hiyaril mana mabu nusi hairakpa khohayase atopa pakhang amana hairakpaga yamna manadedo latli tawna thamba tapna khumi kaino haiduba ai khangzadre. Hiyarilna aina mupamse imagi mamau oibiro haiba aikhuyumda leiraga nangi ngamukse naningtamna sajaro haiba. Thamba pakhang mana asumna magi damak lipiba mana hairakpa wada yade talle haiduna hairokpa sungamde amadi nongmata sumna pakhang amana hairakpa leiti aduna mahaksu yadaba ngamjaduna hoi haiduna pakhum pirami. Numitti khanghaude numit kharani haukirami. Marak asida hiyaril mamada mahakna thambalga leinariba mari asigi matangda haiduna khangalami. Memsa machade yengna atumba luhongbasi nachidagi nangna halageba ha ye imani ye ko ima woigi daribado yamna phaban. Hiyainuna phai nache na sune yai nache dine luhongni luhongloi nungdam naiba nati ipa hana hongbiraga loire nama na chane mani mamongdong aina lei madukandane ayamu yumse hadoktuna ek chatpa haidun ngyangsu sumna phagi tawne asum tawduna hiyarilgi mama mem chana ahal laman thaduna luhongnaba matam lepnedo ngamok sabi thamba luhongnani haibagi pau tabada pakhang macha kayadi thamoi kaire miwa ngangnebi mangmakhoi kharadi amusu ngangnari. Ma lauba nupadubu kaya mathong chaduino luhongdoribado pharaban natrabadine magi ngamok kilangdane isa iwagasi thogijra hainane senabada awaba haido oiraban. Aisudumna khali manane leirudoiba yumdo marai buktum thida senabadane awaba moyani. Afaba tawri ngangnabi fattaba tawri yingsili lekai asina tawbirisi. Matamna purakpana haujikti hiyaril amadi thambal luhongba loirami. Machana mabu thadotuna chatki haiduna leima nunghaitaba tawramde. Nomagi numini ngaside leima mamado machagi mayumda laglami. Harau chak charabagi tungda wari sani. Mimsana inamasune natomda yumda leiba nunghaitraga aikhoida puna leirasi. Karaide madu yaba natida sum hairiba haiduni. Ngamok sabi icharane chatkibada haujikine imana saduna yonbasu sitre. Adunane ima ngamuka amatta yonje hingol yingduna leire. Hoida aduna supai wadamani. Memsa amadi leimasu asi hainuduna nukmine. Asum tawduna waduna leirakpi ngamok sabi thambaldo mapuroibagi mapaldai amadi mana hotnaba kanbagi yamna nungaiba haibado oire. Matamgi matung inna macha yauduna harauta yamna nusinana ingna chikna leiredo. Mama oiriba anidusu masugi kumhai yengduna harauna awabu pumba kauthokduna machagi seba phangna leirami.